Online Manipurgi numidangi pau miyeng tabiriba pumnamakpu thoilaisamna khurumjari. Nongmai kamnaba lepa mathau tai hairubagi aihakpu Meitei da changjanaba hotnabagu mara sirakle Chairman Kuki Soo Council Ministry of Home Affairs MSA gi mihut kangbu ama handak Churachandpur da laktuna Manipur irang amari leinana wari sanabada mahaki maikaidagi matam ama hektada khuthongnarakpa yabana furufanigi marakta khuthongnaba lepnaba agreement ama sign tongnaba darkar oi haina phongdoklubagi aihakpu makhoigi marakta Meitei da changjanaba hotnaba amagum iral sirakle haina Kuki Soo Council KJC gi Chairman Helian Thanglet na phongdokre KJC gi Chairman Helian Thanglet na Indian Express ta phongdorokpada Union Ministry of Affairs ki Notice Advisor AK Misra na luchingba Ministry asigi mihut kangbu ama Manipur gi irang asigi mari leinana Manipur da laklamki mihut kangbu aduna Churachandpur da sulaktuna Kuki Soo Council yauna CSO singi luchingba singa unaduna wari sanaki wari sanaba aduda tongan ba organization singi apunba lufama oiriba Kuki Soo Council KJC gi mahangna luchingba mihut kangbu ama susaruk yaki mifam aduda mahaki maikaidagi Ministry of Home Affairs ki mihut sing aduda kumja 2023 gi May 3 dagi khuthongnariba Party animangna khuthongnaba lepnaba agreement ama sign tongnaba darkar oi haiba wafam thamki hairi KJC gi chairman asina makha tarduna hai mifam aduda mahaki maikaidagi wafam asi phongdokpagi maramdi party ani asigi marakta matam amada hekta makha tana khuthongnarakpa yabagi oithokpa leibana haibani agreement sign tongnabagi wafam hodoliba asi surrender tawba natraga peace pact ama tongnabagi wafam nate party asimangna khuthongnaba lepaga loinana buffer zone bu ikai khumnabaga loinana masina nakalani gi marakta makhal khudingi wari sananabagi ahanba khongthang ama ohenaba wakhalonda agreement tongnabagi wafam asi hodokpani adubu laibak thibadi aikhoigi Kuki Soo gi interest yonthoklaga Meitei ga yasinaba puraknaba hotnare haina iral sirakle haina su Helian Thang singchitna fendaba phongdorakli Indian Express ta makok thongba police officer amana phongdorakhibada chahi aniro Manipur da sneak balance thorgliba mara asida Churachandpur manungda Jo Kuki Jomi Kuki Soo Kuki Soo Mar haiduna apikpa tribe kaya ama group semduna santi tananabagi fibam ama dalagli Jomini haina saktak chaba tribe singna makhoibu Kuki haina khangnaba wafam kanna yadri Kuki na Kuki ni makhoina Jomini masi mayek sengna lei haibasi makhoigi firepni masi mangna manungda ongkhan ariba fibam ama oihanduna lagli police officer aduna makha tarduna chaliba tha asida Churachandpur da Mar community gi apex body amani hariba Mar inpui gi luchingba ama faruba wahaudagi Jomi community na nakal amada leiraga nakal amada na Mar amasung Kuki ani leplaga nampak tanaduna khuthongnabagi thodokta miyoi ama sikhibaga loinana miyoi kaya aso apan thoki private property kaya amanga ta thoanki Churachandpur da nampak tanaduna ungkhanaba fibam ama hokhiba chayol ama ani asida lakliba sida hokhiba nomaijing numita Jomi reunification organization ZRO gi luchingba Thangyan Pau Guite amasung Kuki National Organization KNO gi luchingba PS Housekeep ani unaduna oirakliba fibam asigi matangda kupna wari sanabaga loinana luchingba ni asigi maikaidagi kanglup singi marakta amato oina ingtappa nungsinana Laiminanaba apil tauki masima kanglup sing asigi marakta leirakliba ungkhanaba adu nemthanaba achauba singthaningai oiba khongthang amani police security force amadi district administration ngai kanba thawrang makhada insurgent organization ani asigi luchingba singpunna phaminaduna wakhal taminanaba honakhibani hainisu makhok thongba police officer aduna makha tana phongdoragli pausina makha tarduna Manipurda ethnic violence asi thorakpadagi khwaidagi hena khuthongnaduna misi mina khwaidagi yamna tholiba mafam asi Churachandpur district amasung Bishnupur district anigi lonaba mafamni adubu haukiba matam khara nakalanigi marakta khuthongnabagi thodok lepkre adubu Churachandpur da nakalda civilian khulai paiba amadi paidaba miyoi singna volunteer checkpost sing hangduna Churachandpur da changlakpa sing mikup nahum singna monitor tawbagi thabak chathari hairi TSA na kana yaningdaba phongdoragli Guwahati April 3 da pangthoknaba sem sariba Hun Thadou Cultural Festival 2025 uthugainaba Kuki Soo group sing amadi Kuki inpi Assamna phongdorakhiba wafambu Thadou Student Association TSA General Headquarter na akanma mawongda condemn tawragli TSA na thadorokpa cherol amada suda leiriba Assamgi Kuki group sing UKDA KRA amasung KLA loinana Kuki inpi Assamna Hun Thadou Cultural Festival pangthoktanaba phongdorakhiba wafam kana yaningdaba phongdokladuna Directive asimag Indian Constitution na piriba fundamental rights matpani maruaina freedom of speech expression amasung peaceful ke existence pu khongang na bani hairi cherol sin hai Assam da Thadou haibasi constitutionally amadi legally yamna district oi Kuki ga karigumba mari amata lainade haibasi yamna mayek sengba wafamni Thadou furup Assam gi asengba yellow furup ama oiduna lagli
ꯃꯔꯝ ꯑꯁꯤꯅ ꯊꯥꯗꯧꯕꯨ ꯀꯨꯀꯤ ꯑꯣꯏꯅ ꯎꯍꯟꯅꯕ ꯍꯣꯠꯅꯔꯛꯄ ꯌꯥꯔꯣꯏ꯫ ꯀꯨꯀꯤꯁꯤꯡꯅ ꯃꯈꯣꯏꯒꯤ ꯃꯁꯥꯒꯤ ꯃꯊꯧ ꯇꯧꯖꯒꯗꯕꯅꯤ꯫ ꯊꯥꯗꯧꯒꯤ ꯊꯕꯛ ꯊꯧꯔꯝꯗ ꯈꯨꯠ ꯊꯤꯡꯖꯤꯟꯐꯝ ꯊꯣꯛꯇꯦ ꯍꯥꯏꯔꯤ꯫ ꯀꯨꯀꯤ ꯏꯟꯄꯤ ꯑꯁꯥꯝꯅ ꯊꯥꯗꯧ ꯍꯨꯟꯕꯨ ꯀꯨꯀꯤꯒꯤ ꯌꯨꯅꯤꯇꯤꯕꯨ ꯃꯥꯡ ꯇꯥꯍꯟꯅꯕꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯂꯤꯕ ꯋꯥꯐꯝ ꯌꯨꯝꯐꯝ ꯌꯥꯎꯗꯦ꯫ ꯊꯥꯗꯧ ꯀꯜꯆꯔꯦꯜ ꯐꯦꯁꯇꯤꯚꯦꯜ ꯑꯁꯤ ꯙꯔꯃꯒ ꯃꯔꯤ ꯂꯩꯅꯕ ꯊꯧꯔꯝ ꯑꯃ ꯅꯠꯇꯦ, ꯏꯄꯥ-ꯏꯄꯨ ꯍꯥꯛꯇꯛꯇꯒꯤ ꯄꯥꯡꯊꯣꯛꯇꯨꯅ ꯂꯥꯛꯂꯕ ꯊꯧꯔꯝ ꯑꯃꯅꯤ꯫ ꯂꯣꯏꯅꯅ ꯀꯨꯀꯤ ꯏꯟꯄꯤ ꯑꯁꯥꯝꯅ ꯀꯨꯀꯤꯕꯨ ꯁꯤꯡꯅꯗꯨꯅ ꯇꯣꯈꯥꯏꯕ, ꯑꯥꯏꯗꯦꯟꯇꯤꯇꯤ ꯑꯃꯠꯇ ꯁꯥꯒꯠꯅꯕ ꯑꯁꯥꯝꯗ ꯍꯣꯠꯅꯔꯛꯄ ꯌꯥꯔꯣꯏ ꯍꯥꯏꯕ ꯋꯥꯐꯝ ꯂꯧꯕ ꯌꯥꯕ ꯋꯥ ꯑꯣꯏꯗꯦ꯫ ꯃꯔꯝ ꯑꯁꯤꯅ ꯑꯁꯤꯒꯨꯝꯕ ꯀꯨꯀꯤ ꯏꯟꯄꯤ ꯑꯁꯥꯝꯒꯤ ꯋꯥꯐꯝ ꯆꯤꯑꯦꯁꯑꯦꯅ ꯀꯟꯗꯦꯝ ꯇꯧꯏ꯫ ꯊꯥꯗꯧꯗꯤ ꯊꯥꯗꯧ ꯑꯣꯏꯅ ꯑꯗꯨꯃꯛ ꯂꯩꯒꯅꯤ, ꯃꯈꯜ ꯑꯃꯠꯇꯒꯤ ꯃꯑꯣꯡꯗ ꯀꯨꯀꯤꯅ ꯑꯊꯤꯡꯕ ꯄꯤꯔꯛꯄ ꯌꯥꯔꯣꯏ ꯍꯥꯏꯔꯤ꯫ ꯃꯔꯝ ꯑꯁꯤꯅ ꯑꯁꯤꯒꯨꯝꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤꯕꯨ ꯊꯥꯗꯣꯔꯛꯂꯤꯕꯁꯤꯡꯒꯤ ꯃꯊꯛꯇ ꯑꯁꯥꯝ ꯑꯃꯗꯤ ꯁꯦꯟꯇꯔ ꯂꯩꯉꯥꯛꯅ ꯑꯀꯟꯕ ꯃꯤꯠꯌꯦꯡ ꯆꯪꯗꯨꯅ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯂꯤꯒꯦꯜ ꯑꯣꯏꯕ ꯑꯦꯛꯁꯟ ꯂꯧꯒꯗꯕꯅꯤ ꯍꯥꯏꯅꯁꯨ ꯗꯤꯃꯥꯟ ꯇꯧꯔꯛꯂꯤ꯫ ꯂꯣꯏꯅꯅ ꯊꯥꯗꯧ ꯀꯝꯃ꯭ꯌꯨꯅꯤꯇꯤꯒꯤ ꯃꯦꯝꯕꯔ ꯈꯨꯗꯤꯡꯃꯛꯅ ꯍꯨꯟ ꯊꯥꯗꯧ ꯀꯜꯆꯔꯦꯜ ꯐꯦꯁꯇꯤꯚꯦꯜ ꯁꯦꯂꯦꯕ꯭ꯔꯦꯁꯟ 2025ꯇ ꯁꯔꯨꯛ ꯌꯥꯗꯨꯅ ꯃꯥꯏ ꯄꯥꯛꯄ ꯐꯦꯁꯇꯤꯚꯦꯜ ꯑꯃ ꯑꯣꯏꯍꯟꯁꯤ ꯍꯥꯏꯅꯁꯨ ꯑꯄꯤꯜ ꯇꯧꯔꯛꯂꯤ꯫ ꯅꯥꯒꯥꯒꯤ ꯂꯝꯗ ꯕꯤꯑꯦꯁꯑꯦꯐꯅ ꯀꯨꯀꯤ ꯑꯦꯛꯁꯇ꯭ꯔꯤꯃꯤꯁꯠ ꯑꯃꯁꯨꯡ ꯏꯃꯤꯒ꯭ꯔꯦꯟꯠꯁꯤꯡ ꯄꯨꯊꯣꯛ ꯄꯨꯁꯤꯟ ꯇꯧꯕ ꯂꯦꯞꯄꯨ꯫ ꯑꯥꯏꯑꯦꯝ ꯅꯦꯁꯅꯦꯜ ꯁꯣꯁꯤꯌꯦꯂꯤꯁꯠ ꯀꯥꯎꯟꯁꯤꯜ ꯑꯣꯐ ꯅꯥꯒꯥꯂꯦꯟꯗ (NSCN-IM)ꯅ ꯉꯔꯥꯡ ꯊꯣꯛꯈꯤꯕ ꯁ꯭ꯇꯦꯠꯃꯦꯟꯠ ꯑꯃꯗ ꯍꯥꯏꯔꯤꯕꯗꯤ ꯏꯟꯗꯣ-ꯃ꯭ꯌꯥꯟꯃꯥꯔ ꯉꯝꯈꯩ ꯄꯔꯤꯡ, ꯀꯥꯝꯖꯣꯡ ꯑꯃꯁꯨꯡ ꯑꯇꯩ ꯅꯥꯒꯥꯅ ꯅꯝꯅ ꯇꯥꯕ ꯃꯐꯝꯁꯤꯡꯗ ꯁꯦꯟꯇ꯭ꯔꯦꯜ ꯄꯦꯔꯥꯃꯤꯂꯤꯇꯔꯤ ꯐꯣꯔꯁꯀꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯔꯤꯕ ꯕꯣꯔꯗꯔ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁ (BSF)ꯅ ꯀꯨꯀꯤ ꯑꯦꯛꯁꯇ꯭ꯔꯤꯃꯤꯁꯠꯁꯤꯡ ꯑꯃꯁꯨꯡ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯀꯨꯀꯤ ꯏꯃꯤꯒ꯭ꯔꯦꯟꯠꯁꯤꯡꯕꯨ ꯄꯨꯊꯣꯛ ꯄꯨꯁꯤꯟ ꯇꯧꯕ ꯑꯃꯗꯤ ꯃꯐꯝ ꯑꯃꯗꯒꯤ ꯃꯐꯝ ꯑꯃꯗ ꯇ꯭ꯔꯥꯟꯁꯄꯣꯔꯠ ꯇꯧꯗꯨꯅ ꯅꯥꯒꯥ ꯑꯦꯔꯤꯌꯥꯗ ꯗꯝꯄꯤꯡ ꯒ꯭ꯔꯥꯎꯟꯗ ꯑꯣꯏꯔꯤꯕ ꯑꯁꯤ ꯂꯦꯞꯀꯗꯕꯅꯤ ꯍꯥꯏꯔꯤ꯫ ꯁ꯭ꯇꯦꯠꯃꯦꯟꯠ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯤꯕꯗꯤ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯌꯨꯅꯤꯠꯀꯤ ꯄꯔꯁꯣꯅꯦꯜꯁꯤꯡꯅ ꯀꯨꯀꯤ ꯑꯦꯛꯁꯇ꯭ꯔꯤꯃꯤꯁꯠꯁꯤꯡꯕꯨ ꯃ꯭ꯌꯥꯟꯃꯥꯔ ꯕꯣꯔꯗꯔꯒꯤ ꯀꯥꯝꯖꯣꯡ ꯗꯤꯁꯇ꯭ꯔꯤꯛꯠ ꯑꯃꯗꯤ ꯃꯅꯤꯄꯨꯔꯒꯤ ꯑꯇꯣꯞꯄ ꯃꯐꯝꯁꯤꯡꯗ ꯍꯣꯟꯗꯣꯛ-ꯍꯣꯟꯖꯤꯟ ꯇꯧꯕꯁꯨ ꯊꯦꯡꯅꯔꯦ꯫ ꯑꯃꯔꯣꯝꯗ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯇꯒꯤ ꯏꯂꯤꯒꯦꯟ ꯏꯃꯤꯒ꯭ꯔꯦꯟꯠꯁꯤꯡꯕꯨ ꯕꯤꯑꯦꯁꯑꯦꯐꯅ ꯎꯈ꯭ꯔꯨꯜꯒꯤ ꯂꯤꯇꯥꯟ ꯚꯤꯂꯦꯖ ꯑꯦꯔꯤꯌꯥꯗ ꯄꯨꯁꯤꯜꯂꯛꯄ ꯊꯦꯡꯅꯔꯦ꯫ ꯍꯥꯏꯔꯤꯕ ꯕꯤꯑꯦꯁꯑꯦꯐ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁ ꯑꯁꯤꯅ ꯃꯣꯜꯍꯥꯡ ꯀꯨꯀꯤ ꯚꯤꯂꯦꯖ ꯑꯁꯤꯗ ꯂꯩꯔꯤꯕ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯀꯤ ꯀꯦꯝꯞꯁꯤꯡ ꯉꯥꯛ-ꯁꯦꯟꯗꯨꯅ ꯂꯩꯔꯦ ꯍꯥꯏꯕ ꯋꯥꯐꯝ ꯀꯌꯥ ꯁ꯭ꯇꯦꯠꯃꯦꯟꯠ ꯑꯁꯤꯗ ꯐꯣꯡꯗꯣꯛꯄꯒ ꯂꯣꯏꯅꯅ ꯄꯨꯂꯤꯁꯅꯁꯨ ꯃꯐꯝ ꯑꯁꯤꯒꯤ ꯀꯦꯝꯞ ꯑꯁꯤꯗ ꯂꯩꯔꯤꯕ ꯀꯨꯀꯤꯁꯤꯡꯗ ꯄꯣꯠꯆꯩ ꯀꯌꯥ ꯄꯤꯕꯁꯨ ꯊꯦꯡꯅꯔꯦ꯫ ꯑꯁꯤꯒꯨꯝꯕ ꯑꯁꯤ ꯅꯥꯒꯥꯒꯤ ꯑꯦꯔꯤꯌꯥꯗ ꯇꯧꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯤ꯫